ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯛꯁꯃꯤ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯁꯤ ꯊꯧꯔꯤꯗꯨꯒꯤ ꯃꯃꯤꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯅ ꯈꯨꯠ ꯊꯥꯖꯕ ꯋꯥꯔꯤꯗ ꯃꯄꯨꯡ ꯐꯥꯗꯅ ꯍꯥꯏꯕꯗꯤ ꯂꯣꯏꯁꯤꯟꯗꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯎꯖꯗ꯭ꯔꯤ꯫ ꯑꯃꯈꯛ ꯌꯥꯎꯈꯤꯕꯗꯨꯁꯨ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯃꯗꯨꯃꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯅꯕ ꯁꯣꯏꯗꯅ ꯇꯧꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯑꯏꯕꯤꯒꯤ ꯀꯜꯄꯅꯥꯗꯒꯤ ꯄꯨꯊꯣꯛꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒ ꯃꯥꯟꯅꯔꯝꯕ ꯌꯥꯎꯔꯕꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗ ꯅꯨꯡꯁꯤ ꯊꯧꯔꯤꯗꯨꯒꯤ ꯃꯃꯤꯗꯣ꯫ ꯁꯤ ꯁꯨꯝ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯇꯣꯡꯗ꯭ꯔꯤꯗꯣꯏꯁꯤ ꯀꯩꯅꯣ? ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯤꯔꯦꯜꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯂꯥꯛꯇꯅ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯂꯪꯉꯛꯄꯗ ꯃꯣꯕꯥꯏꯜꯗꯣ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ꯫ ꯃꯁꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ, ꯁꯥꯎꯕ ꯊꯨꯏ, ꯇꯞꯄ ꯊꯨꯏ꯫ ꯔꯨꯜꯁ ꯃꯌꯥꯝꯅ ꯃꯁꯥ ꯄꯨꯝꯕ ꯕꯥꯎꯟ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅ ꯔꯨꯜꯁ ꯑꯃꯇꯪ ꯍꯦꯛ ꯀꯥꯏꯔꯛꯄꯗ ꯃꯁꯥꯗꯨꯗ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤ ꯄꯥꯛꯅ ꯍꯦꯛ ꯄꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯅ ꯁꯣꯏꯗ꯭ꯔꯒ, ꯑꯩꯅ ꯂꯥꯟꯗ꯭ꯔꯒ, ꯑꯩꯅ ꯀꯥꯏꯗ꯭ꯔꯒ ꯃꯈꯣꯏꯅ ꯁꯣꯏꯕ, ꯂꯥꯟꯕ, ꯀꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯄꯨꯝꯆꯥꯏ ꯆꯥꯏꯔꯕ ꯃꯣꯕꯥꯏꯜꯗꯣ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯐꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯑꯀꯥꯏꯕ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯈꯠꯇꯨꯅ ꯗꯁꯠꯕꯤꯟꯗ ꯗꯣꯛ ꯊꯥꯗꯈꯤ꯫ ꯃꯣꯕꯥꯏꯜꯗꯨ ꯌꯦꯡꯂꯒ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯌꯨꯅꯤꯐꯣꯔꯝꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯠ ꯆꯥꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯏꯕꯦꯝꯃ, ꯃꯄꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯄꯨꯟꯅ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯤꯔꯦꯜ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛ ꯊꯕꯛ ꯃꯐꯝꯗꯒ ꯏꯔꯩ ꯂꯩꯇꯕ꯭ꯔꯥꯅꯦ ꯑꯆꯧꯕ?" ꯃꯍꯤꯔꯦꯜꯗꯣ ꯐꯝꯊꯔꯛꯇꯨꯅ ꯆꯥꯅꯕꯗꯣ ꯆꯥꯕ ꯍꯧꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯃꯥ? ꯊꯧꯅꯥꯅ ꯍꯥꯏꯔꯛꯏꯔꯥ? ꯃꯗꯨ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯁꯣꯏꯗꯅ ꯁꯣꯛꯀꯅꯤ." "ꯏꯆꯦ, ꯀꯅꯥꯅꯁꯨ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ꯫ ꯂꯥꯟꯖꯗꯕ ꯊꯧꯅꯥꯗꯨꯗꯒ ꯇꯥꯏꯅꯕꯤꯔꯅꯨ ꯀꯣ꯫ ꯑꯩꯅꯦ ꯃꯥꯒ ꯄꯥꯎꯒ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ꯫ ꯅꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ?" ꯃꯍꯤꯔꯦꯜꯗꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯀꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯊꯧꯅꯥꯒꯤꯅꯤ꯫ ꯃꯄꯥꯏꯕꯨꯡꯉꯣꯅ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯧꯅꯥ, ꯀꯩꯗꯧꯔꯦ? "ꯕꯥꯕꯣ, ꯑꯩꯈꯣꯏ ꯁꯔꯗꯨꯕꯨ ꯁꯔꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅꯦ." ꯂꯩ, ꯁꯤꯗ ꯂꯩ, ꯑꯩ ꯄꯤꯒꯦꯁꯦ." "ꯍꯥꯏ, ꯅꯨꯄꯥ ꯃꯆꯥ, ꯊꯧꯅꯥꯅ ꯀꯣꯜ ꯇꯧꯔꯛꯂꯤ." ꯃꯍꯤꯔꯦꯜꯅ ꯐꯣꯟꯗꯣ ꯂꯧꯔꯒ ꯍꯪꯉꯛꯏ, "ꯀꯩꯗꯧꯔꯦ?" "ꯁꯔ, ꯊꯣꯛꯄꯤꯔꯛꯂꯕ ꯍꯥꯏꯗꯅ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯐꯣꯟ ꯆꯠꯇꯕꯗꯨꯗ ꯄꯥꯕꯨꯡꯗ ꯇꯧꯖꯔꯛꯄꯅꯤ." "ꯐꯣꯟ ꯆꯠꯂꯣꯏ, ꯇꯧꯔꯨꯔꯅꯨ. ꯑꯩ ꯊꯣꯛꯂꯛꯀꯗꯧꯔꯕꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯌꯧꯔꯛꯑꯅꯤ." ꯗ꯭ꯔꯥꯏꯚꯔꯅ ꯁꯤꯗ ꯂꯩꯔꯝꯂꯒ ꯁꯔ ꯂꯩꯕꯤꯔꯝꯗꯕꯗꯨꯗ ꯑꯩꯅ ꯏꯊꯟꯇ ꯂꯥꯛꯀꯦꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯌꯥꯔꯦ ꯊꯝꯃꯨ, ꯑꯩ ꯌꯧꯁꯤꯜꯂꯒꯦ." ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯃꯅꯥꯎꯅꯨꯄꯥ ꯃꯍꯦꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯣꯕꯥꯏꯜꯁꯤ ꯑꯃꯨꯛ ꯀꯥꯏꯕ ꯃꯥꯜꯂꯤꯗ." ꯃꯍꯤꯔꯦꯜꯗꯨ ꯈꯨꯝꯗꯕꯤꯗ ꯍꯧꯒꯠꯂꯒ ꯃꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛꯇꯪ ꯂꯨꯈꯝꯗ ꯌꯥꯝ ꯇꯞꯅ ꯊꯥꯔꯝꯃꯤ, "ꯀꯣꯂꯦꯖꯇꯣ ꯐꯖꯅ ꯆꯠꯂꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ." ꯃꯍꯤꯔꯦꯜꯗꯣ ꯃꯃꯥꯒ ꯃꯄꯥꯒꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯦꯟꯅ ꯃꯈꯥ ꯇꯥꯍꯧꯏ, "ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯊꯥ ꯑꯃꯗ ꯃꯣꯕꯥꯏꯜꯁꯤ 2ꯗꯤ ꯑꯗꯨꯝ ꯀꯥꯏ, ꯑꯗꯨꯝꯁꯨ ꯁꯤꯜꯂꯤ꯫ ꯅꯠꯇꯦ, ꯃꯣꯕꯥꯏꯜꯁꯤꯕꯨ ꯊꯨꯒꯥꯏꯔꯒ ꯗꯁꯠꯕꯤꯟꯗ ꯍꯦꯛ ꯍꯥꯞꯄꯒ ꯊꯝꯃꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯊꯨꯒꯥꯏꯔꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯅꯪꯕꯣ, ꯁꯨꯝ ꯆꯥꯔꯖ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯚꯥꯞ ꯐꯈꯤꯕꯁꯤꯅ." "ꯑꯣ, ꯊꯥꯖꯗ꯭ꯔꯒꯅꯦ ꯏꯃꯥ ꯆꯠꯂꯒ ꯃꯥꯒꯤ ꯗꯁꯠꯕꯤꯟꯗꯨꯗ ꯌꯦꯡꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯚꯥꯞꯂ ꯚꯥꯞ ꯅꯠꯇꯕ꯭ꯔꯅ ꯑꯗꯨꯝ ꯈꯪꯗꯣꯛꯄꯤꯌꯨ." "ꯐꯔꯦ, ꯑꯩꯁꯨ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯕꯥꯕꯣ, ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯛꯄꯤꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯏꯃꯥ, ꯊꯣꯛꯑꯦ."
Marang tauramlaga thokre Mahendo. Mama ibemana solawi. Mangau thisu thikrida po masimana. Mangau thibada ngoiragadi phai. Aibu sumduna chaba musu yauri ko na chase. Punsibana harakpani ahal anido noi. Mahirel do police officer amaki uniform chap chaba se chaduna office study yaurke. Thaunada hek yaurpaga hari. Mobile amakakta yengucho sel do ai kablagi. Tha khudingi chahi muksi sumai dum tauraba thaunadi thaudoksi ahan boidri kumlai. Karamba model na sir mamang thada laikiba model do adum tawjarora. Adu adum tawro. Sel transfer tawkrabani walaso adum hairo. Thaunado wa makhadi taramde adubu mapan thoklaga soli. Kamai tawne ide. Ekoi sir si ngangdu du saru ai waga ngangjaroi ko. Mawong amagi mini. Magi tolop sibu mobile bu koner jalo tawrisu. Madugi nupiduna pura ngawchatna hale tawrisi. Madu kaigumbai khoi sir naga muk thingnaba thokladi natai amadi char ai khang. Mathanta murum sonduna thaunadu chatkri. Numitugi numidang wairamdo Mahirel magi timdo investigation amagi haidoklubani. Halakpada makhoi gari do khamlaga checking kharasu sum torokpani lambida. Adugumlaba tanjadudani gari machada ahal oirap tawba nupa amana nupi macha lesabi ma puduna lakpado. Mahirel do phone da wari saraga leibani. Nupi dugi masakto hekubaga maha gari manungda phamlambadagi fukhagotuna mapanda thoklaga gari do khamu haina hari. Makha thaba singduna gari do khamkri. Mahirel do gari dugi mamang do laktuna leplaga magi sunglass do lokthori. Nupi machaduna gari dagi kumtharaga mapada haibado mahaktai. Baba che changengi haiba mali maningda yaubani lokthopiro. Ipa loktoke kadai. Mahirel na nupi machaduna yamuna yengli. Nupi machadudi mangonda hana yenglakti. Mahirel na hanjan asukpa masak amaga loinana yengbada phawpa nupi machado mabu masak khangmagi mawong tawbadi lairadana sugeng hek yenglaktri. Mapaga atai police personnel singduga gari gi che chang check tawminaringaiduda Mahirel na nupi machado hari. Nangdi sidagadaramliba. Nupi machadudi adum icham chamna khumlai. Sir, aigi thabak ama babaga chaminarubani. Nupi machadugi kaishumong hadaba pakumaduda Mahirel ngakri. Mahirel na wari saribado kanano haina haifet thaunani yengsilubada thaunado khangpre khangkri. Mani nupi do Mahirel na huzik wakhal naina oiduna leiriba mahaka khangnarambi liklaini. Chahi ama chupna mafam khangdana mangkhibani. Mahirel dagi liklaina kanteksi padek thadatkibani. Anisi chahi ani chupna yam sathina nungsinarambani. Amana ama thadokpa ngamnaroidaba mawongda nungsinakibani. Liklaisi renta leibada Mahirel ga thingnakibani. Adabu liklaina magi leifam chafam hairambasingdo Mahirel na liklai mangkhraba matungda hangba chatpada khangde haiduna loina hairakibani. Ngasi phawba Mahirel na phawriba chaina si liklai na mongonda asuk sathiba mawongda sanaramlibasi karigino haibasini. Aduga ngasi chahi amagi matungda liklai na Mahirel gi mamangda leplarabasida thaunadi kyan mangkhri. Somda nupidugi matawoduda Mahirel na suklap tawna karino ma haige tawbada nupi machaduna han hairi. Gari sibudi aigi mingda leibani sir. Baba ga lakminabani na baba da thawanbani. Asomdagi police amana hangli. Hiyai no hari se somni ko. Hoi mani sir. ID card amta yengi. Hoi sir. Hiyai no na ID card to heklok thorakpaga Mahirel na hana tabla kiduni yengi. Chumi nupidugi maming hiyai no kawduna leramli. Mahirel ngawkri. Mathanda karino tawrise aina khali
ꯃꯍꯥꯛ ꯅꯨꯄꯤꯗꯨꯗ ID ꯀꯥꯔꯗꯇꯨ ꯁꯤꯟꯅꯔꯒ ꯑꯁꯣꯝꯗ ꯌꯥꯔꯦ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯍꯤꯔꯦꯜꯕꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯑꯃꯒꯨꯝ ꯄꯨꯔꯥ ꯇꯧꯔꯝꯃꯤ꯫ ꯃꯍꯤꯔꯦꯜꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯒꯥꯔꯤꯗꯣ ꯊꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯂꯤ꯫ ꯁꯥꯎꯅꯤꯡꯕ ꯐꯨꯡꯒꯠꯄ, ꯆꯤꯡꯅꯕ ꯂꯥꯛꯆꯕ ꯃꯌꯥꯝ ꯑꯃ ꯋꯥꯈꯜꯁꯤ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯤ, ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯍꯥꯏꯕ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯁꯨꯈꯪ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕ, ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯆꯤꯠ ꯃꯆꯤꯠ ꯀꯤꯟ ꯃꯈꯩ ꯎꯠꯈꯥꯏꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕ꯫ ꯐꯩ, ꯅꯪꯅ ꯆꯦꯟꯒꯦ ꯌꯥꯎꯅ ꯆꯦꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯇꯥꯟꯅꯒꯦ ꯌꯥꯎꯅ ꯇꯥꯟꯅꯕ ꯇꯥꯔꯦ꯫ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯔꯒ ꯁꯕ꯭ꯔ ꯇꯧꯍꯧꯗꯕꯒꯤ ꯃꯍꯤꯔꯦꯜꯗꯨ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ID ꯗꯨꯗ ꯌꯥꯎꯔꯤꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗꯤ ꯃꯍꯥꯛ ꯆꯤꯟꯐꯥ ꯄꯨꯍꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯔ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯊꯧꯅꯥꯒꯤ ꯋꯥꯗꯣ ꯃꯍꯤꯔꯦꯜꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯅꯤ꯫ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯛ ꯌꯥꯎꯅ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯀꯟꯅ ꯍꯦꯛꯇ ꯆꯨꯊꯔꯤ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯣꯜꯂꯤꯛ ꯃꯃꯥꯒ ꯃꯥꯒꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯅ ꯑꯗꯨꯝ ꯉꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯇ ꯂꯩꯃꯤꯟꯅꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃ ꯊꯥꯗꯣꯛꯄ ꯉꯝꯅꯗꯕ ꯃꯈꯩ ꯂꯩꯃꯤꯟꯅꯩ꯫ ꯇꯁꯦꯡꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯥꯝꯃꯨꯗꯈꯩ ꯅꯨꯡꯁꯤ꯫ ꯆꯞ ꯃꯥꯟꯅꯅ ꯃꯆꯥ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯡꯗꯨ ꯀꯟꯅ ꯍꯦꯛꯇ ꯆꯨꯞꯊꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤ, ꯑꯁ ꯏꯃꯥ, ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯂꯣꯜꯂꯝꯗ꯭ꯔꯤ, ꯅꯣꯡ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯅꯤ, ꯑꯃꯨꯛꯇ ꯂꯣꯟꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤꯕꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯅ ꯂꯥꯎꯔꯛꯏ, ꯇꯞꯅ ꯆꯠꯂꯨꯅꯦ, ꯆꯦꯟꯒꯅꯨꯅꯦ ꯅꯪꯕꯣ, ꯇꯨꯅꯤꯀꯣ, ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯃꯄꯥꯅꯁꯨ ꯍꯥꯏꯔꯤ, ꯏꯕꯦꯝꯃ ꯇꯨꯅꯤꯀꯣ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯆꯦꯜꯂꯛꯑꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯣ ꯐꯖꯅ ꯎꯕꯅꯤ꯫ ꯅꯣꯡꯗꯨꯁꯨ ꯍꯦꯛꯇ ꯍꯩꯔꯕꯅꯤ꯫ ꯌꯨꯝꯗꯨ ꯆꯦꯛꯀꯤ ꯌꯨꯝ ꯃꯊꯛ ꯌꯥꯎꯗꯕꯤ ꯃꯆꯥ ꯑꯃ ꯁꯥꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯌꯧꯔꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯂꯣꯏꯅ ꯍꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯅꯁꯨ ꯁꯣꯜꯂꯛꯏ, ꯑꯁ ꯁꯤꯃꯨꯛ ꯇꯩꯊꯣꯛꯅꯗꯣꯏꯅꯤ ꯇꯧꯔꯤꯁꯦ, ꯑꯩꯁꯤꯁꯨꯕ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯂꯒ ꯂꯣꯟꯁꯤꯟꯅꯤ ꯁꯨꯈꯪ ꯈꯪꯗꯦꯕ ꯑꯩꯁꯦ꯫ ꯍꯥꯏꯅ ꯊꯣꯡꯅꯥꯎꯗꯨ ꯆꯤꯡꯁꯤꯜꯂꯒ ꯂꯣꯟꯁꯤꯟꯒꯦ ꯄꯨꯅꯥ ꯊꯥꯒꯦ ꯇꯧꯕꯗꯨꯗ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯅ ꯈꯜꯂꯒ ꯍꯤꯌꯥꯏꯅꯨꯗꯣ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ, ꯀꯦꯞ ꯑꯃꯨꯕ ꯑꯃꯁꯨ ꯎꯞꯄꯤ꯫ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯖꯦꯀꯦꯠꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯒ ꯍꯤꯌꯥꯏꯅꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯤꯠꯇꯨꯁꯨ ꯀꯟꯅ ꯈꯥꯛꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯀꯤꯃꯟꯈꯤꯗꯨꯅ, ꯕꯕꯥ, ꯏꯃꯥ ꯍꯥꯏꯅ ꯊꯣꯡꯅꯥꯎꯗꯨꯁꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯕꯕꯥ, ꯃꯄꯥꯟꯗ ꯃꯤ ꯑꯃ꯫ ꯀꯔꯤ ꯃꯤ? ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯏꯟꯅꯔꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯒꯦꯠꯇꯨ ꯃꯤ ꯑꯃꯅ ꯂꯦꯡꯂꯝꯕꯒꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯎꯔꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤ, ꯃꯃꯥ, ꯒꯦꯠ ꯂꯣꯟꯕ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯁꯨ ꯀꯥꯎꯔꯨꯔꯦꯅꯦ꯫ ꯑꯁ ꯃꯣꯏꯕꯥ, ꯑꯩꯗꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯀꯥꯎꯔꯨꯔꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯅꯥꯒꯤ ꯃꯇꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡ ꯑꯣꯏꯖꯥꯠꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯆꯩ ꯅꯤꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯅꯦ ꯒꯦꯠ ꯑꯃꯨꯛꯇ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯒꯦꯠ ꯂꯣꯟꯕ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯦꯠ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯀꯟꯅ ꯊꯧꯈ꯭ꯔꯦ꯫ ꯃꯄꯥꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄ ꯌꯥꯝ ꯅꯛꯄꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ, ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯌꯥꯡꯅ ꯊꯧꯈꯤꯅꯦ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯩ ꯎꯕꯗꯨꯗ꯫ ꯀꯅꯥ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣꯅꯦ? ꯃꯇꯨꯡꯗꯗꯤ ꯒꯦꯠꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ, ꯉꯜꯂꯤꯉꯩꯗ ꯑꯗꯨꯝ ꯂꯣꯟꯒꯗꯕꯅꯤ꯫ ꯆꯪꯁꯤ
ꯅꯣꯡꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯀꯜꯂꯤ ꯆꯪꯉꯨ ꯆꯪꯉꯨ ꯃꯄꯥꯅ ꯃꯃꯥꯒ ꯃꯆꯥꯒ ꯇꯥꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯍꯟꯅ ꯒꯦꯠꯔꯣꯝꯗ ꯌꯦꯡꯂꯛꯏ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ ꯁꯣꯝꯅ ꯃꯍꯤꯔꯦꯜꯗꯣ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯒꯥꯔꯤꯗꯣ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤꯗꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯂꯛꯇꯨꯗ ꯃꯪꯒꯣꯜꯗꯥꯔꯤꯗꯨꯗ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯇꯧꯍꯩꯗꯕ꯭ꯔꯥ ꯈꯪꯗꯦ ꯐꯝꯊꯔꯛꯇꯨꯅ ꯂꯣꯡꯈꯥꯛ ꯂꯣꯡꯊꯣꯔꯒ ꯃꯃꯥꯏꯗꯨꯅ ꯅꯣꯡꯗꯨꯗ ꯋꯥ ꯋꯥ ꯇꯥꯍꯜꯂꯛꯏ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯗ ꯋꯥꯔꯕ ꯊꯧꯗꯣꯛ ꯈꯔ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯅꯤ ꯃꯍꯤꯔꯦꯜꯗꯣ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯃꯃꯥꯒ ꯄꯣꯠ ꯑꯃꯈꯛꯇ ꯊꯤꯜꯂꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯁꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯔꯦꯟ ꯁꯥꯟꯕꯅꯤ ꯔꯦꯟꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯦꯗꯨꯗ ꯊꯥꯒꯤ ꯁꯦꯜꯗꯣ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯤ ꯏꯅꯦ ꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ 500 ꯋꯥꯠꯄꯗꯨꯅ ꯁꯤꯗ ꯂꯩꯖꯔꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯦꯜꯗꯣ ꯄꯤꯔꯒ ꯂꯣꯛꯁꯨ ꯈꯨꯔꯛꯏ ꯃꯅꯦꯅ ꯍꯪꯕꯁꯨ ꯃꯍꯤꯔꯦꯜꯅ ꯇꯥꯏ ꯅꯪꯒꯤ ꯂꯣꯛꯇꯨꯕꯨ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯍꯤꯗꯥꯛ ꯑꯃꯇ ꯆꯥꯗ꯭ꯔꯕꯣ ꯆꯥꯔꯤꯅꯤ ꯏꯅꯦ ꯐꯠꯇꯦ ꯈꯔꯗꯤ ꯍꯜꯂꯕ ꯃꯥꯜꯂꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯅꯦ ꯏꯅꯦ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯕꯤꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯀꯧꯔꯛꯀꯦ ꯑꯗꯨ ꯆꯥꯃꯁ 4-5ꯅꯦ ꯆꯥꯛ ꯊꯣꯛꯂꯛꯄꯗ ꯊꯛꯎꯀꯣ ꯍꯣꯏ ꯏꯅꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤꯕꯅꯤ ꯒꯦꯠ ꯋꯥꯡꯃꯗ ꯑꯗꯨꯝ ꯊꯣꯛꯈꯤ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯥꯜꯂꯤ ꯃꯍꯤꯔꯦꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯀꯦꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯔꯦꯟꯇꯁꯨ ꯂꯩꯔꯒ ꯃꯦꯀꯞꯇ ꯁꯦꯜ ꯑꯁꯨꯛ ꯌꯥꯝ ꯊꯥꯗꯔꯤꯁꯤꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯖꯥꯠꯅꯣꯅꯦ ꯁꯤꯕꯣ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯃꯅꯦꯅ ꯈꯨꯝꯂꯛꯄꯗꯨꯁꯨ ꯃꯍꯤꯔꯦꯜꯅ ꯇꯥꯏ ꯈꯔ ꯀꯦꯖꯕꯅꯤ ꯏꯅꯝꯃ ꯊꯕꯛꯄꯨꯗꯤ ꯀꯔꯤꯅꯣ ꯃꯆꯥ ꯑꯃ ꯇꯧꯖꯕ ꯃꯥꯜꯂꯤ ꯁꯦꯜꯕꯨꯗꯤ ꯋꯥꯖꯗꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯊꯝꯃꯤꯁꯦ ꯐꯅꯦꯛꯀꯨꯝꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯠ ꯆꯥꯎ ꯍꯥꯏꯌꯨꯗꯅ ꯑꯁꯤꯒꯨꯝꯕ ꯃꯄꯥꯟ ꯂꯝꯒꯤꯁꯤ ꯁꯦꯠꯍꯟꯅꯕꯗ ꯐꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯖꯔꯗꯤ ꯐꯕ ꯏꯅꯝꯃ ꯑꯗꯣ ꯃꯥꯗꯤ ꯀꯌꯥ ꯍꯩꯇꯦꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯌꯥꯝꯕ ꯁꯦꯠ ꯆꯥꯔꯦ ꯑꯩꯁꯨ ꯋꯥ ꯊꯣꯏꯅ ꯉꯥꯡꯂꯨꯗ꯭ꯔꯦꯗ ꯐꯤꯖꯦꯠ ꯑꯄꯥꯝꯕ ꯁꯦꯠꯂꯁꯨ ꯊꯣꯏꯅ ꯏꯔꯥꯡ ꯇꯧꯕ ꯑꯉꯥꯡ ꯑꯣꯏꯅꯗꯤ ꯎꯗꯦ ꯃꯄꯥꯟꯗꯗꯤ ꯈꯪꯗꯦꯀꯣ ꯁꯤꯗ ꯃꯅꯨꯡꯗꯗꯤ ꯅꯣꯡꯃꯇ ꯑꯁꯣꯏꯕ ꯑꯃꯠꯇ ꯇꯧꯗꯦ ꯈꯪꯗꯦꯗ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯤ ꯊꯝꯕ ꯍꯥꯏꯕꯁꯤ ꯂꯨꯕꯅꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕ ꯊꯝꯕ ꯑꯣꯏꯔꯗꯤ ꯐꯕ ꯅꯠꯇ꯭ꯔꯗꯤ ꯑꯁꯣꯏ ꯑꯔꯥꯛ ꯊꯣꯛꯑꯗꯤ ꯅꯣꯏꯗ ꯇꯥꯅꯤꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯔꯕ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯍꯤꯔꯦꯜꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤꯗꯨꯗ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯨꯔꯤ ꯃꯍꯤꯔꯦꯜꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯆꯥꯎꯔꯛꯄꯅꯤ ꯃꯕꯣꯛꯅ ꯑꯌꯥꯝꯕ ꯌꯣꯛꯂꯛꯄꯅ ꯃꯥꯒꯤ ꯃꯥꯝꯇꯣꯟꯒ ꯃꯅꯦꯒꯅꯁꯨ ꯃꯆꯥꯗꯧꯅ ꯌꯣꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯕꯣꯟꯗꯤꯡꯗꯨ ꯑꯗꯨꯝ ꯂꯩꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯍꯤꯔꯦꯜ ꯃꯥꯒꯤ ꯊꯕꯛ ꯄꯨꯕ ꯍꯧꯔꯛꯂꯤ ꯊꯕꯛ ꯄꯨꯕ ꯊꯥ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯗꯅꯤ ꯍꯣꯇꯦꯜ ꯑꯃꯈꯛꯇ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯨꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯠ ꯍꯟꯒꯦ ꯇꯧꯅꯕꯗ ꯈꯥꯝꯅꯔꯨꯕꯗꯒꯤ ꯐꯨꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯇꯨꯅ ꯃꯍꯤꯔꯦꯜꯒꯤ ꯇꯤꯝ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯣ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯅꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯕꯣꯗꯤꯀꯣꯟ ꯇꯞꯅꯞꯄꯤ ꯈꯨꯌꯧꯕꯤ ꯑꯃ ꯁꯦꯠꯂꯒ ꯃꯁꯝ ꯃꯅꯥꯗꯣ ꯈꯣꯏꯍꯟꯗꯨꯅ ꯁꯥꯊꯤꯅ ꯀꯦꯔꯒ ꯂꯩꯔꯝꯕꯅꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯤꯔꯦꯜꯗꯣ ꯁꯨꯛꯂꯞ ꯇꯧꯔꯛꯏ ꯃꯌꯥꯝꯗꯨꯗ ꯍꯪꯕꯗ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯂꯨꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯔꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯁꯤꯅꯤ ꯀꯦꯁꯇꯣ ꯃꯍꯤꯔꯦꯜꯅ ꯆꯥꯛꯊꯣꯛꯍꯟꯗꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯒ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯒꯥꯔꯤꯗ ꯀꯥꯁꯤ ꯑꯩ ꯊꯤꯜꯂꯝꯒꯦ ꯃꯍꯤꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯍꯤꯔꯦꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯥ
Sir, nupini haiduna kai hena karim ka thainabadi tawrakano. Sir na police oi haiduna aina sir na haibu khuding yagadaba nati. Ngaksi aroibidani haigalaga khumla isi. Nupi machado mafamdudagi khong thangba hokre. Mahiral na inaraklaga hari. Hai, ai nang leiribu imungdugi macha masunini. Yumda thinge hairisi nanga wangngangnage dawani. Nang na maram oiraga mamagi inega sopa yarini. Wada dabada nupido khangle brepri. Wasa makha tarakri. Adudagi mahak chumdrim chatuna Mahiral na hairiba gari duda kakri. Mahiral na magi makha thaba singduda gari amaduda punna lakminaro hairamle. Gari do hotel adudagi thagdoraklabada Mahiral na nupiduda hafidingli. Nupido asomdo ontoktuna tongni. Mahiral na konwarup nahli. Naming gari gawe. Liklay. Nupido yam thana dum kumlakpani. Onsil badi onsilakti. Mahiral na machinda tamna soli. Liklay.